ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯆꯩꯔꯥꯎꯕꯒꯤ ꯇꯟ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗꯗꯤ ꯑꯌꯨꯛꯇ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯆꯥꯛ ꯀꯠꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯅꯨꯡꯊꯤꯜꯗ ꯇꯟ ꯍꯧꯔꯒ ꯀꯠꯄꯒꯤ ꯆꯠꯅꯕꯤ ꯂꯩ ꯑꯗꯣ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯀꯤ ꯇꯟꯁꯦ ꯑꯇꯩ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯇꯟꯁꯤꯡꯗꯨꯒ ꯈꯔꯗꯤ ꯈꯦꯠꯅꯩ ꯑꯗꯣ ꯈꯪꯗꯕꯁꯤꯡ ꯌꯥꯎꯔꯒꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯁꯦ ꯈꯔ ꯃꯃꯥꯡ ꯑꯣꯏꯅ ꯁꯦꯝꯖꯕꯅꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯐꯖꯅ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯦ ꯁ꯭ꯀꯤꯞ ꯑꯝꯇ ꯇꯧꯗꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯍꯥꯟꯕꯗ ꯇꯟꯁꯦ ꯍꯥꯟꯅ ꯇꯣꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤꯗ ꯕꯥꯎꯜ ꯑꯃ ꯂꯧꯔꯦ ꯑꯁꯤꯗꯀꯣ ꯃꯣꯏꯗꯥꯁꯦ ꯑꯁꯤ ꯀꯦꯖꯤ ꯃꯈꯥꯏ ꯑꯃꯈꯛꯅꯤ ꯑꯩꯅ ꯂꯧꯔꯤꯕꯁꯦ ꯃꯌꯥꯝ ꯃꯥꯒꯤ ꯂꯧꯕꯒꯤ ꯆꯥꯡꯗꯣ ꯑꯗꯨꯝ ꯂꯧꯕꯤꯌꯨ ꯑꯁꯤꯗ ꯇꯟꯁꯦ ꯇꯣꯠꯄꯗ ꯍꯥꯞꯅꯕ ꯁꯪꯒꯣꯝꯁꯦ ꯁꯥꯕꯨꯡ ꯇꯧꯕ ꯒ꯭ꯂꯥꯁ ꯑꯃꯈꯛ ꯂꯧꯔꯦ ꯑꯁꯤꯗ ꯆꯤꯅꯤꯁꯦ ꯂꯩꯔꯦ ꯆꯤꯅꯤꯁꯦ ꯁꯪꯒꯣꯝꯁꯤꯗ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯅꯩꯈꯥꯏꯔꯅꯤ ꯑꯗꯣ ꯆꯤꯅꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒ ꯅꯩꯕꯒꯤ ꯃꯍꯨꯠꯇ ꯇꯣꯉꯥꯟꯅ ꯇꯟ ꯇꯣꯠꯄ ꯃꯇꯝꯗ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯈꯤꯇꯪ ꯇꯨꯝꯕꯗ ꯀꯨꯏꯅ ꯆꯪꯉꯤ ꯍꯧꯖꯤꯛ ꯃꯣꯏꯗꯥꯁꯤꯗ ꯑꯍꯥꯟꯕꯗ ꯊꯨꯝꯁꯦ ꯈꯖꯤꯛꯇꯪ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯁꯤꯅ ꯕꯦꯀꯤꯡ ꯁꯣꯗꯥꯅꯤ ꯑꯁꯤ ꯄꯤꯁ ꯑꯃꯇꯪ ꯍꯥꯞꯆꯤꯜꯂꯅꯤ ꯑꯁꯤꯅ ꯀꯥꯂꯤꯖꯤꯔꯥꯅꯤ ꯀꯥꯂꯤꯖꯤꯔꯥꯁꯦ ꯃꯊꯛꯇ ꯆꯥꯏꯁꯤꯜꯂꯅꯤ ꯑꯁꯤ ꯑꯣꯞꯁꯟꯅꯦꯜꯅꯤ ꯍꯥꯞꯇ꯭ꯔꯒꯁꯨ ꯀꯩꯝꯇ ꯀꯥꯏꯗꯦ ꯑꯗꯨ ꯍꯥꯞꯄꯒꯗꯤ ꯐꯖꯕꯁꯨ ꯍꯦꯜꯂꯤ ꯃꯍꯥꯎꯁꯨ ꯍꯦꯟꯒꯠꯂꯤ ꯍꯧꯖꯤꯛ ꯑꯁꯤ ꯃꯨꯟꯅ ꯐꯖꯅ ꯇꯣꯠꯄꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯊꯥꯎꯁꯦ ꯈꯖꯤꯛꯇꯪ ꯍꯥꯞꯄꯤꯔꯅꯤ ꯆꯥꯃꯁ ꯑꯅꯤꯃꯨꯛꯇꯪ ꯑꯗꯣ ꯊꯥꯎꯒꯤ ꯃꯍꯨꯠꯇ ꯘꯤ ꯑꯣꯏꯅ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯘꯤꯁꯦ ꯀꯌꯥ ꯆꯥꯟꯅꯗꯕꯒꯤ ꯑꯩꯅ ꯊꯥꯎ ꯑꯣꯏꯅ ꯍꯥꯞꯄꯅꯦꯕ ꯘꯤ ꯍꯥꯞꯄꯒꯗꯤ ꯃꯅꯝ ꯅꯨꯡꯁꯤꯕꯁꯨ ꯍꯦꯟꯒꯅꯤ ꯑꯁꯤ ꯍꯥꯞꯄꯤꯁꯤꯅ ꯇꯟꯁꯦ ꯆꯥꯕ ꯃꯇꯝꯗ ꯀꯦꯝꯅꯕꯒꯤꯅꯦꯕ ꯑꯗꯨꯒ ꯀꯨꯏꯅꯁꯨ ꯊꯝꯕ ꯌꯥꯒꯅꯤ ꯍꯧꯖꯤꯛ ꯁꯪꯒꯣꯝꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯁꯪꯒꯣꯝꯁꯦ ꯌꯥꯝ ꯍꯦꯟꯖꯤꯟꯅꯁꯨ ꯍꯥꯞꯄꯤꯒꯅꯨ ꯈꯖꯤꯛꯇꯪ ꯑꯗꯨꯝ ꯈꯔ ꯍꯥꯞꯄꯒ ꯂꯣꯏꯔꯦ ꯁꯪꯒꯣꯝꯅ ꯍꯦꯜꯂꯒꯁꯨ ꯇꯟꯁꯦ ꯑꯃꯨꯛ ꯀꯟꯓꯟꯕꯅꯤ ꯑꯗꯨꯅ ꯁꯪꯒꯣꯝꯁꯦ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛ ꯐꯖꯅ ꯇꯣꯠꯂꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯇꯩ ꯑꯋꯥꯠꯄꯁꯤꯗꯤꯀꯣ ꯏꯁꯤꯡꯅ ꯑꯗꯨꯝ ꯍꯥꯞꯄꯒ ꯇꯣꯠꯇꯣꯏꯅꯦꯕ ꯍꯧꯖꯤꯛ ꯏꯁꯤꯡꯁꯦ ꯈꯔ ꯍꯥꯞꯄꯒ ꯇꯟꯁꯦ ꯐꯖꯅ ꯇꯣꯠꯁꯜꯂꯅꯤ ꯑꯗꯣ ꯇꯟꯁꯦ ꯌꯥꯝꯅ ꯃꯨꯟꯅ ꯐꯖꯅ ꯅꯣꯏꯔꯒ ꯇꯣꯠꯄꯒꯤ ꯃꯊꯧ ꯇꯥꯏ ꯑꯁꯤꯅ ꯃꯣꯏꯗꯥꯒꯤ ꯇꯟ ꯑꯣꯏꯔꯦ ꯑꯁꯤ ꯅꯠꯇꯕꯗ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯗ ꯆꯥꯛꯍꯧꯒꯤ ꯇꯟꯁꯨ ꯍꯧꯅꯩꯅ ꯑꯗꯣ ꯆꯥꯛꯍꯧꯒꯤ ꯇꯟ ꯍꯧꯅꯤꯡꯂꯒꯁꯨ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯌꯦꯡꯅꯤꯡꯂꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯌꯥꯎꯕꯅꯤ ꯑꯗꯣ ꯑꯩ ꯂꯤꯡꯛꯇꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝꯅ ꯆꯥꯛꯍꯧ ꯇꯟ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯒꯤ ꯆꯥꯛꯍꯧ ꯇꯟ ꯍꯧꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯒꯤ ꯆꯥꯛꯍꯧ ꯇꯟꯗꯣ ꯌꯥꯝ ꯐꯖꯅ ꯑꯣꯏꯒꯅꯤꯕꯀꯣ ꯀꯟꯕ ꯀꯩꯝꯇ ꯇꯧꯔꯣꯏ ꯊꯣꯠ ꯂꯥꯎꯅ ꯐꯖꯅ ꯑꯣꯏꯒꯅꯤ ꯍꯧꯖꯤꯛ ꯊꯥꯎꯁꯦ ꯈꯤꯇꯪ ꯆꯥꯃꯁꯃꯨꯛꯇꯪ ꯃꯊꯛꯇ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯐꯖꯅ ꯇꯣꯠꯁꯟꯕꯤꯔꯅꯤ ꯃꯊꯛꯁꯦ ꯑꯗꯨꯒ ꯃꯈꯨꯝ ꯑꯃ ꯀꯨꯞꯁꯤꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯄꯨꯡꯃꯨꯛꯇꯪ ꯊꯝꯕꯤꯔꯅꯤ ꯑꯁꯤꯗ ꯖꯨꯕꯤ ꯂꯩꯔꯦ ꯖꯨꯕꯤꯁꯦ ꯑꯩꯁꯦ ꯑꯈꯣꯛꯄ ꯑꯣꯏꯅ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯄꯅꯤ ꯑꯗꯣ ꯃꯣꯏꯅ ꯈꯣꯛꯄꯁꯦ ꯐꯖꯅ ꯁꯦꯡꯗꯦꯕ ꯖꯨꯕꯤꯁꯦ ꯈꯥꯏꯗꯣꯛꯑꯦ ꯖꯨꯕꯤꯁꯦ ꯑꯐꯕ ꯖꯥꯠꯅꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯃꯅꯨꯡꯁꯦ ꯌꯥꯝ ꯊꯥꯔꯒ ꯐꯨꯜꯂꯤ ꯐꯖꯅ ꯍꯧꯖꯤꯛ ꯁꯤꯗ ꯌꯣꯡꯆꯥꯛ ꯈꯣꯠꯅꯕ ꯌꯣꯡꯈꯣꯠꯁꯦ ꯑꯁꯤ ꯂꯧꯔꯦ ꯑꯁꯤꯅ ꯖꯨꯕꯤꯁꯦ ꯈꯣꯠꯄꯤꯔꯅꯤ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯈꯣꯠꯅꯕ ꯌꯣꯡꯈꯣꯠꯁꯦ ꯑꯁꯤꯅ ꯖꯨꯕꯤ ꯈꯣꯠꯄꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕꯅꯤ ꯃꯌꯥꯝ ꯈꯪꯗꯕ ꯌꯥꯎꯔꯒꯁꯨ ꯑꯃꯨꯛꯇꯪꯗꯤ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯖꯨꯕꯤꯁꯦ ꯈꯣꯠꯄ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯅ ꯒꯦꯁꯇ ꯈꯥꯡ ꯑꯃ ꯊꯥꯡꯒꯠꯂꯦ ꯈꯥꯡꯁꯤꯗ ꯑꯩꯈꯣꯏ ꯘꯤ ꯅꯠꯇ꯭ꯔꯒ ꯊꯥꯎ ꯑꯃ ꯍꯦꯛꯇ ꯍꯥꯞꯄ ꯌꯥꯏꯑꯕ ꯑꯗꯨꯗ ꯑꯩꯅ ꯁꯤꯗ ꯘꯤꯁꯦ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯘꯤ ꯍꯥꯞꯄꯁꯤꯅ ꯃꯅꯝꯁꯦ ꯅꯨꯡꯁꯤꯕ ꯍꯦꯟꯒꯅꯤ ꯃꯍꯥꯎꯁꯦ ꯂꯩꯒꯅꯤ ꯘꯤꯁꯦ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯁꯤꯗ ꯖꯨꯕꯤꯁꯦ ꯍꯥꯞꯆꯜꯂꯦ ꯃꯩꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯒꯅꯦꯕ ꯑꯍꯥꯟꯕꯗꯗꯤ ꯐꯖꯅ ꯁꯥꯍꯜꯂꯅꯤ ꯑꯗꯨꯒ ꯖꯨꯕꯤ ꯍꯥꯞꯄ ꯍꯦꯛ ꯃꯇꯨꯡꯗ ꯃꯩꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯒꯅꯤ ꯅꯠꯇ꯭ꯔꯗꯤ ꯖꯨꯕꯤꯁꯦ ꯀꯥꯈꯤꯅꯦꯕ ꯉꯥꯏꯍꯥꯛ ꯖꯨꯕꯤꯁꯦ ꯐꯖꯅ ꯉꯧꯕꯤꯔꯅꯤ ꯖꯨꯕꯤꯁꯦ ꯉꯥꯏꯍꯥꯛ ꯉꯧꯔꯦ ꯌꯥꯔꯅꯤ ꯍꯥꯏꯕ ꯀꯥꯟꯁꯦ ꯑꯁꯤꯗꯀꯣ ꯃꯩꯁꯦ ꯃꯨꯊꯠꯂꯒ ꯆꯤꯅꯤꯁꯦ ꯆꯥꯃꯁ ꯑꯆꯧꯕ ꯑꯃꯈꯛ ꯍꯥꯞꯆꯜꯂꯅꯤ ꯃꯥꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨꯀꯣ ꯅꯪꯅ ꯍꯥꯞꯅꯤꯡꯕ ꯃꯇꯨꯡ ꯏꯟꯅ ꯆꯤꯅꯤꯁꯦ ꯍꯥꯞꯂ ꯃꯇꯨꯡꯗ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯣꯠꯄꯤꯔꯅꯤ ꯀꯔꯤꯒꯨꯝꯕ ꯆꯤꯅꯤꯁꯦ ꯍꯥꯟꯅ ꯍꯥꯞꯆꯟꯕ ꯇꯥꯔꯒꯗꯤꯀꯣ ꯆꯤꯅꯤꯁꯤꯗꯒꯤ ꯃꯍꯤ ꯊꯣꯔꯛꯑꯒ ꯂꯣꯏꯅ ꯀꯥꯁꯟꯈꯤꯅꯦꯕ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯔꯅꯤ ꯑꯗꯨꯅ ꯁꯥꯏꯠ ꯑꯝꯗ ꯊꯝꯈ꯭ꯔꯒꯦ ꯍꯧꯖꯤꯛ ꯉꯁꯥꯏ ꯇꯟ ꯍꯧꯅꯕꯒꯤ ꯇꯣꯠꯂꯒ ꯊꯝꯈꯤꯕꯗꯣ ꯑꯁꯤ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯄꯤꯔꯅꯤ ꯑꯗꯨꯒ ꯇꯦꯕꯜꯁꯦ ꯑꯩꯅ ꯐꯖꯅ ꯁꯦꯡꯅ ꯇꯩꯊꯣꯛꯑꯦꯕ ꯁꯤꯗ ꯉꯥꯏꯍꯥꯛꯇꯪꯒ ꯑꯃꯨꯛ ꯇꯣꯠꯄꯤꯔꯅꯤ ꯉꯥꯏꯍꯥꯛ ꯇꯣꯠꯂꯕ ꯃꯇꯨꯡꯗ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯈꯨꯠ ꯑꯅꯤꯅ ꯇꯧꯔꯒꯀꯣ ꯁꯟꯗꯣꯛꯑꯒ ꯁꯥꯡꯗꯣꯛꯍꯜꯂꯅꯦꯕ ꯍꯧꯖꯤꯛ ꯊꯥꯡ ꯑꯃꯒꯤ ꯃꯇꯦꯡꯅ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯇꯟꯁꯤꯒꯤ ꯑꯣꯏꯒꯗꯧꯕ ꯆꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯛꯄꯤꯔꯅꯤ
ꯑꯗꯣ ꯑꯁꯤꯒꯤ ꯇꯟꯁꯤꯗꯤ ꯌꯥꯝꯅꯁꯨ ꯆꯥꯎꯅꯗꯦ ꯌꯥꯝꯅꯁꯨ ꯄꯤꯛꯅꯗꯦꯀꯣ ꯈꯨꯕꯥꯛ ꯑꯃꯃꯨꯛ ꯄꯥꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯣ ꯑꯁꯤꯗ ꯑꯩꯅ ꯊꯥꯡꯅ ꯇꯧꯔꯤꯕꯁꯦ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯑꯗꯨꯝ ꯈꯨꯠꯅ ꯇꯧꯔꯒꯁꯨ ꯀꯩꯝꯇ ꯀꯥꯏꯗꯦꯗ ꯌꯥꯏ ꯃꯥꯒꯤ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛ ꯑꯁꯤ ꯑꯃꯃꯝꯇ ꯕꯣꯜꯁꯦ ꯇꯥꯁꯜꯂꯅꯤ ꯑꯗꯣ ꯑꯩꯒꯤꯁꯤꯅ ꯊꯥꯡꯅ ꯀꯛꯈꯤꯕꯅꯤꯅꯀꯣ ꯍꯦꯛꯇ ꯕꯣꯜꯁꯦ ꯇꯥꯔꯒ ꯑꯣꯏ ꯋꯥꯏꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯍꯥꯟꯅ ꯐꯖꯅ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇꯒꯤ ꯊꯨꯞꯆꯜꯂꯒꯀꯣ ꯑꯗꯨꯒ ꯂꯩꯁꯟꯕꯗ ꯑꯗꯨꯝ ꯕꯣꯜ ꯑꯣꯏꯅ ꯇꯥꯈꯤꯅꯦꯕ ꯃꯌꯥꯝ ꯊꯥꯡꯅ ꯀꯛꯄ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯕꯣꯜ ꯇꯥꯎ ꯌꯥꯗꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯟ ꯍꯧꯔꯤꯁꯦ ꯅꯨꯡꯊꯤꯟꯅꯦꯕ ꯑꯗꯨꯅ ꯃꯃꯤꯁꯦ ꯅꯨꯡꯁꯥꯁꯦ ꯃꯅꯤꯡꯗ ꯐꯨꯕꯒꯤꯀꯣ ꯃꯤꯔꯨꯝ ꯈꯔ ꯂꯥꯡꯉꯦ ꯍꯧꯖꯤꯛ ꯇꯟ ꯇꯛꯀꯗꯕ ꯃꯐꯝꯁꯤꯗ ꯃꯣꯏꯗꯥꯁꯦ ꯈꯤꯇꯪ ꯆꯥꯏꯔꯅꯤ ꯑꯗꯣ ꯊꯥꯎ ꯑꯣꯏꯅ ꯍꯥꯞꯅꯤꯡꯉꯒꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯁꯤꯗ ꯇꯟꯁꯦ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯍꯧꯔꯅꯦꯕ ꯑꯗꯨꯒ ꯁꯖꯤꯕꯨ ꯃꯉꯥꯅꯤꯁꯤꯗ ꯀꯣꯏꯔꯛꯄ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯣꯏꯔꯛꯄ ꯇꯥꯔꯒꯗꯤ ꯇꯟꯁꯦ ꯄꯤꯖꯗꯣꯏꯅꯤ ꯑꯗꯣ ꯇꯟꯁꯦ ꯂꯣꯏꯈꯤꯕ ꯇꯥꯔꯒꯁꯨ ꯃꯉꯥꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯔꯒ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯔꯤꯂꯦꯇꯤꯚ ꯂꯩꯗꯅꯀꯣ ꯑꯁꯤꯗ ꯇꯟꯁꯦ ꯊꯤꯟꯕꯒꯤ ꯆꯠꯅꯕꯤ ꯂꯩ ꯑꯗꯣ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯍꯧꯈꯤꯕ ꯇꯟꯁꯦ ꯂꯤꯛꯄ ꯇꯥꯔꯒꯁꯨ ꯈꯤꯇꯪ ꯑꯣꯏꯁꯨ ꯊꯝꯖꯟꯅꯩ ꯃꯉꯥꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯆꯥꯅꯕꯒꯤꯗꯃꯛꯇ ꯃꯉꯥꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯆꯥꯕꯁꯦ ꯌꯥꯝꯅ ꯐꯩ ꯍꯥꯏꯅꯩ ꯑꯗꯣ ꯀꯁꯥꯔꯗꯗꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯃꯇꯝꯗ ꯑꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯂꯩ ꯑꯗꯣ ꯀꯁꯥꯔ ꯅꯠꯇꯕꯗ ꯑꯇꯩ ꯑꯇꯣꯞꯄ ꯃꯩꯇꯩꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯑꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯀꯃꯦꯟꯇ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯨ ꯑꯩꯁꯨ ꯈꯪꯖꯍꯧꯒꯦ ꯑꯗꯣ ꯇꯟ ꯑꯀꯣꯏꯕꯤꯁꯦ ꯇꯛꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯖꯨꯕꯤ ꯆꯞꯄꯤꯁꯦ ꯑꯃꯨꯛ ꯁꯦꯝꯖꯔꯒꯦ ꯑꯁꯤꯅ ꯉꯁꯥꯏꯒꯤ ꯖꯨꯕꯤ ꯉꯧꯔꯒ ꯊꯝꯈꯤꯕꯗꯨꯅꯤ ꯍꯧꯖꯤꯛ ꯑꯁꯤꯒꯨꯝꯕꯀꯣ ꯐ꯭ꯔꯦꯝ ꯑꯃ ꯂꯧꯕꯤꯔꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯟꯁꯦ ꯍꯥꯞꯆꯤꯜꯂꯒ ꯖꯨꯕꯤꯁꯦ ꯍꯥꯞꯄꯒ ꯆꯞꯇꯣꯏꯅꯦꯕ ꯑꯁꯤ ꯐ꯭ꯔꯦꯝ ꯂꯩꯕꯁꯤꯅ ꯌꯥꯝꯅ ꯂꯥꯏ ꯑꯁꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤꯁꯨ ꯑꯗꯨꯗꯒꯤ ꯁ꯭ꯇꯤꯜꯒꯤꯁꯨ ꯑꯗꯨꯝ ꯐꯪꯕꯅꯤ ꯈꯨꯠꯅ ꯁꯥꯕꯗꯒꯤꯗꯤ ꯁꯤꯅ ꯁꯦꯝꯕꯁꯤꯅ ꯌꯥꯝꯅꯁꯨ ꯂꯥꯏꯌꯦꯕ ꯁꯨꯃꯥꯏꯅ ꯍꯥꯡꯗꯣꯛꯑ ꯊꯝꯃꯒ ꯃꯊꯛꯇ ꯇꯟꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯍꯧꯖꯤꯛ ꯖꯨꯕꯤ ꯍꯥꯞꯄꯤꯁꯤꯁꯨ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯟꯁꯦ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯍꯧꯖꯤꯛ ꯇꯟ ꯍꯧꯅꯕ ꯒꯦꯁꯇ ꯈꯥꯡꯁꯦ ꯊꯥꯡꯒꯠꯂꯦ ꯃꯩꯁꯦ ꯆꯨꯈꯠꯄꯤꯔꯒꯦ ꯑꯗꯨꯒ ꯁꯥꯏꯗꯇꯅ ꯁꯨꯃꯥꯏꯅ ꯇꯟ ꯍꯥꯞꯅꯕ ꯇ꯭ꯔꯦ ꯑꯃꯗ ꯄꯦꯄꯔ ꯊꯥꯔꯒ ꯊꯝꯃꯦ ꯈꯥꯡꯁꯦ ꯁꯥꯔꯦ ꯑꯗꯨꯅ ꯊꯥꯎꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯊꯥꯎꯁꯤꯗꯤ ꯔꯤꯐꯥꯏꯟ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯗꯣ ꯇꯟꯁꯦ ꯇꯥꯎꯅꯕꯒꯤꯅꯤꯅꯀꯣ ꯊꯥꯎꯁꯦ ꯈꯤꯇꯪ ꯌꯥꯝꯅ ꯍꯥꯞꯄꯤꯔꯦ ꯍꯧꯖꯤꯛ ꯃꯩꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯔꯅꯤ ꯑꯗꯨꯒ ꯇꯟꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯌꯥꯝꯅ ꯍꯦꯟꯅ ꯁꯥꯔꯒꯁꯨ ꯇꯟꯁꯦ ꯀꯥꯈꯤꯅꯦꯕ ꯃꯌꯥꯝ ꯇꯟꯁꯦ ꯍꯧꯕ ꯂꯣꯏꯁꯤꯜꯂꯦ ꯑꯗꯣ ꯇꯟꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯀꯃꯦꯟ ꯑꯃꯃꯨꯛꯇꯪꯗꯤ ꯇꯧꯕꯤꯔꯝꯃꯨ ꯍꯧꯖꯤꯛ ꯇꯟꯁꯦ ꯍꯧꯕ ꯂꯣꯏꯔꯕꯅꯤꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯆꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯊꯦꯜꯗ ꯔꯦꯁꯤꯄꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯩꯔꯥꯎꯕꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯑꯅꯧ ꯑꯅꯧꯕ ꯑꯍꯥꯎꯕ ꯔꯦꯁꯤꯄꯤ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝꯅ ꯁꯦꯝꯍꯟꯅꯤꯡꯕ ꯃꯊꯦꯜ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯛꯎ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ